viral video gi report kौkhre ngarang nungthil Jenims ki covid ward ta mathok toriba staff nurse amabu man handling tawbagi video footage upload tawraktuna viral orakhibagi matangda institute asigi mari lenaba singda thijilaga report pikhalaknaba director professor TH Bimona order ama thokre July August exam pangthoklaga ne Assam Higher Secondary Education Council AHHEC na lauba higher secondary final year class 12 examination lakliba July August pangthoklaga ne hiram asigi matangda AHSEC ge control of examination Panclass board Thakurna Assam ge examination center singe in charge khudingmakta letter ma iduna khangankhre mahangna exam center singe in charge singda social distancing ki kanglon maintain tawduna examination pangthoknabagi ahenba mafam sing yengsinaba su khanganki shutdown lauthokre Saiton Gram Panchayat Ward Level COVID-19 Task Force na GPSC da COVID-19 laina laichdasi hengalakpa maramna makhatana sandaroktana damag laukalakpa khongthang oina Saiton GP gi Ward number 8 da ngasidagi hauraga June 10 mga fauba total shutdown lauthokle maram asina Saiton GPSC gi manung amasung mapanda chathok chasin tawbada thingba thamle haina Task Force asigi maikidagi khangalakle government na June 19 fauba lockdown gi matam sangdokre Nagaland da COVID-19 laina laichat makhatana sandorakpana maram oiraga state government na lokalakpa khongthang singi manung channa state atu da lockdown gi matam makhatana June 19 fauba sangdokre haire adum oinamak lockdown manung da hana thamjilamba thingba kharadi komthokani nauna komthokadaba sing adugi list miyam da khanganaba mari lenaba administration sing da khangankhre sathok chasin tawbada khara komthoknaba anobo order ma thokrebasu law enforcement agency sing amasung district task force singi oiba mathodi hanagumna pangthokani lambi da marks uptana thorokpa miyoi amata chalhalloidabani amadi laingakna hangba yabagi ayaba piriba dukan singdasu marks uptrabadi pot leiba yahalloidabani laingakna hangbagi ayaba pikraba dukan sing adu ayuk pung 6 tagina nungthil pung 2 fauba mathau toba yagani adubu local situation ki matungina district task force sing na lepa matamda dukan sing na mathau togodabani stationery item sing yonba dukan mobile phone computer accessory amasung car part yonba dukan sing gi oinadi alternate days ta mathau tobugi ayaba piri lockdown manung da pangthokpa laison tison gi thabak thoram singda miyoi kundagi hena punba yaroi amade covid-19 ga mari laina na semkiba chana kanglon singi makada miyamna thabak togodabani haide Dharamsala nungtigi hangliba hotel amadi bakery curfew gi athingbana konsindabra covid-19 gi sathiraba second wave na piriba saitheng asibu ngakthokuna mamal yamlaba manipur miyam gi punsi kanabagi dama government na covid protocol sin laukthokuna chana hanbagi mathakta curfew gi athingba phauba thamjillingai cherakta Imphal mayolda leriba thangal kaithel gi Dharamsala numit khuding gi hotel amasung bakery hangduna leiriba si chana haliba curfew gi akanba athingbana konsindabra haina hangnarakle mafam asigi miyam amasung thangal kaithel amadi Dharamsala bu tangai fadaba thabak singi damak phauduna chaliba miyam gi maiketagi wahang asi hangnarakpadagi pausi asina hairiba mafam sing adu da satuna hangduna leramba hotel amada phauba changduna hangkhi maduda hotel adugi non local salesman naha amana makoi gi hotel ase numit khudingi ayuktagi na hauraduna nungthilgi pung 2 phauba hangi hairakhi adum oinamak pausi asina hotel aduda changsinduna wari sanaringaida nungthil pung 2 hendoklaba phaubadasu hotel adugi thonglol hokhide adum oinamak hotel aduda yoliba cha thaksing hotel adugi manungda changhanduna chaba thakpadi tawhandre haibaga loinana manungda tharamba table amadi chokri na singba sing pulap longkhanaduna thamba thengnarakhi supnatagi hotel aduda yoliba chana thangba polam sing adu leiba lakpa miyoi singda tamlaga pikibani haina su phungdorokhi hotel aduda natana Dharamsala gi area da leiba bakery amasu chap manaba mawong asida thong hangduna acha thaksing yolamba thengnarakhi adum oinamak hotel amasung bakery asina numit khudingi mahausagun na thong hanglakpadagi lakliba wafam de makoi budi curfew gi athingba asina konsindabra natragana curfew gi athingba chana hangadaba law enforcing agency singi maikeidagi hairiba hotel amasung bakery gi polam sing yonba dukan asibudi akhanana ayaba piduna komthokpra haibasini maramdi thamlagliba curfew gi athingba sigi manungda komthoktuna ayaba pikhiba singi matangda Manipur government ki home department ki maikeidagi state disaster management authority ki state executive committee gi chairperson su oiriba chief secretary Dr. Rajesh Kumar na hojik phabugi oina mamang thagi kungani panda ikon kona thokibo order ki matungina curfew manungda ahian bo oina ayaba pikhiba activities sing amasung May 13 2021 da thokibo order gi matungina mangjaunana ayaba pikraba activities sing gi manungda hotel amasung bakery sing thong hangba yabagi ayaba yaude mangjaunana ayaba pikhibani hairiba list adugi serial number 8 ta mayek sengna hairibadi lodging gi damak hangba hotel sing de makoi gi minimum staff sing na hangba yagane adubu restaurant sing de close tawgani haibasini aduga list adugi serial number 13 da piriba ayaba singna nga gi machinjak sagi machinjak sangom amasung sangom gi pothok sing nga poultry amadi poultry product sing de local gi miyamna lainabagi damak
ayuk pung 7 tagina nungthil pung 2 faubagi manungda hangba yagani haibasini. Adubu sangom amasung sangomgi product-sing yonba yagani hairibasina cha yauna atai chana thangnaba polam-sing amadi sangomgi pothok-sing ni haiduna yoliba hotel-sing busu ayaba pibra. Loinana sangom yauba bakery-gi product-sing yonbagisu ayaba pibra haiba wafam-si lakpani. Maram-sing asina Dharmasala Thangal Kaithel la laidiba miyam amadi mafam asida chathok chasin tawribasingi maikaidagi mari lainaba authority-gi midyang chingsilakli. Unplanned vaccination na mutant strain sing thogalai haina health experts sing na PM da report tawkhre. AIMS ki Dr. Singh amasung National Task Force on COVID-19 gi member sing yauba public health experts sing na ngasi paksa na tokhaidaba amasung mapungphadaba vaccination na mutant strain sing thoraknabagi maram uhelagi amadi coronavirus infection leide haidabadi vaccine kapagi mathau tade haina recommend tawkhre. Makoi ki khwaidagi nauba report ta Indian Public Health Association IPHA, Indian Association of Preventive and Social Medicine IAPSM amasung Indian Association of Epidemiologists IAE na hai angang sing yauna paksan na vaccination tawbagi mahutta vulnerable oiba amasung risk lairaba singda vaccination tawnaba midyang thamgadaba ni haiki. Hauzik laibak asida oidiba laichat asigi oinadi phibam asida chahi kanglup khudingmaki vaccination hangdokpagi mahutta logistic amasung epidemiological data da guide tawduna vaccination gi thabak hena tawnanaba honagadaba ni haina Prime Minister Narendra Modi ta pisun khiba report adu da palle mapung marai farak liba naha sing amasung angang singda vaccination tawbagi matangda masi evidence na support tawdri amade kanaba phangle haiba laitre plan tawdana vaccination tawbana mutant strain sing promote tawi haiki paksan na khaidokpa tawdana amasung mapung phadana vaccination tawbana mutant strain sing thogalakpa yai laibak asigi mafam kayada infection asi leptana sandorokpa thengnari haina report adu da palle COVID-19 gi infection leire hairaba mi singde vaccine kapagi mathau tade makhoi de natural infection gi matungda vaccine asina kanare haibagi praman leiraba matungda vaccine kapa yai haina recommendation adu da palle akhanaba variant singi angakpa phangna hengalakli hairiba area natraga mi singda vaccine kapnaba schedule lepa mathau tai khudam oina hairabada delta variant yamna hengalakli hariba mafam aduda Covishield gi ani suba dose kapagi matam adu hanthanba yai. Vaccine asi novel coronavirus ki damak yamna sakti lerba amasung akanba khulai amane akanba khulai singumna masibu yenglaga sizinnagadabane maximum kanaba phangnanaba mawong adu yenglaga strategic oina sizinnagadabani haina makhoina haiki. Hauzik laibak asida lariba laichat asi laksinanaba vaccine gi changdi akaknaba oibana mapung marai pharagliba mipum khudingmakta vaccine kapa haibadugi yenglaga wafam asi hairakpani haina report aduna haiki. Oiriba phibam asida mi siriba sige chang ase hanthanaba mijeng thamgadabane masida siraba ayamba chahi wairaba sing amade comorbidity sing amasung ka hena noiba mi singdana oire oiriba phibam asida mapung marai pharakliba naha singda vaccine kapana thoina kanaba oiroi haiki. Hauzik sandorokliba web asigi strain ase makhal yami haidaduna experts sing hai India da positive sample singi genome sequencing tawbagi thabak ase chada amadagi hanthari amasung atopa case wanga lakpa laibak singdade sequence ase case listing amada ama tawkhre. Rural amadi pera urban area singda laibak asida SARS-CoV-2 gi testing facility kayasu yamna watli haiki.